Andaman and Nicobar Island gi konung Port Blair the leiba Cellular Jail meeyamna kalapani hairaka hena khangnaba mafam asida Utpa light and sound show na India gi freedom fighters sing jail asida British na kaya yamna ot Neikhiba gi habidu mayek shengna Khanghalli British ki loilam laingak na India gi freedom fighters sing faraga Cellular Jail da karamna thamlamba gi haibada yumfam oiba light and sound show adu handak All Manipur Working Journalists Union Amjuna Siduna Nupi Paumi Singh Khakta gi oiba Andaman and Nicobar Island khongchata urakibane Jail ase British na kumja lising amaga chanipan mautra tarukta saba hauraga kumja lising amaga chamapan subna tarukta saba loisinduna political lanfa sing thamke Jail ase da thamba freedom fighters sing adu British na matau karam na thamlambage amade makhoida kaya yamna ot Neikhibage habidu mayek sengna utliba light and sound show sina ayengba singda achowa ithilama pire Malem gi miyam na puwari ki tangkakam hoina yengnariba Cellular Jail Museum asigi hek mamangda Bir Savakar Park Kauba Park ama semgatuna Freedom Fighters sing gi mitam sing thamtuna museum asi henna masak thokhale Andaman and Nicobar Island gi administration na paikalakliba thawrang sing asina mama leiba ki tamal Freedom Fighters sing na laukiba thawdang adu tourist sing da paujelam hoina mayek sing na uhalle Amorom dasi gumba thawrang sing asi state asidasu paikhalabade aikoi ge layoi khraba ipa ipu singna leibak nungsikhiba ki wakhalon adu meyamda chauna khangan mangamgane